Upai leita korona pairiba achapot yawba khaw adu thoi tapna lawi. Korau suno fetau silamaga magi gari da kakhakhre. Aduga gari du start hek tawge tawbaga nakal dagi yam hoba khonjal amada. Thoi Korau mamai du hairap leithok tu na yengle I. Thoi su kanano hai du na yeng thore I. Ure langle na makhoi ki manak tam na lakpadu. Thoi pakhat na. Akhoi na manatro. As kamai tawde side. Ai ngasi loiredana. Korau su sor holibadu lepi ngai ha. Kaidawni khangde. Adubu mirak tillaba wakhal leba doctor amanabu haina mayokna ge khalakle. Korau su sumtumi lesinbaduda thoi hanjina. Kamai tawde na haibane. Langlen yausila aduna gari da kana yauri kaidawri ge hada amta yengdana thoida onsilaga. Kaino sanjaya sanga kansida swaisida makhelangi sibo. Thoi khumlakte makok tuda sum non thakre. Langlen makha tare I. Mina uraga sibu phajari ba haibane. Lekai gi nokna fumoina ba yam pambro nang. Gari romda makok to amuk onsilaga hare I. Wadu loiba ngamdana ngakna korau da yengduna lei. Korau sunok mi tawna. Kaino nang angang duda tawbiridu ba. Langlen machi lengdana. Nang na kamaina sida. Korau adum nok mi tawraga. Thaba ma chalubani ada noy angang manbagi wari sum sanarambani. Masu mamanabi hoidagi halakpane na hek thengnaredana. Langlen su ikaire. Mamaidu ngangsila abani. Nahangai oiredi masu kasum khaloidaba adubu maga haina singnaraba nupa oibagira khangde yamna ikaikre. Korau wa amungang lei. Angang warakpaga yam haiko mareja. Icham chamna hairakpa korau gi waduda thawaina khanjillaga langlen ikai bisana hori. Korau di gari du thauduna adum chakre. Thoina inam kauba fauloi fatri langlen khangboi lakpoi. Hau Thoi khangprepo khangi adubu fajilaga. Kai chatluino akhoi da lairo. Langlen na nateda asida imanabi singa thaba ma chalubani. Thoina akhoi da changu khise. Langlen na thenge yumdasu pakhatnaramani kona amuk changa ge ngasigi de halage ko. Ngahak lepaga matang isa chadana. Ado korau se mabuk phabra. Thoi haire iba waduda masu huran bahaidu oirurabanina kitang di ikai. Adubu pakhatabasu nate. Aduna icham chamba pakumoina pirei. Yam faida. Langlen su nokfetawna. Phabane yamna. Asumna langlen su mamanabi aniduna kauraktuna mayum nomda hankre. Thoi su mayum tamna khongthang kana thangduna lai. Thadoidu sanjaya changapagi lai thaumai thanaba haiduna wai kana taiduna sumangda leirami. Konthong lomdagi thoi changapadu ubada thadoina hairei. Karino ne bema nangbu chakhraga halakani khangdabasiba. Thoi pakhatliba mayamdu yam haisingna fajingkhraga hairei. Ima lambida ina malanglendo thengnabai wari ngahak sarakanda thengdokre. Thadoina hema adudi pusinbirakpa yadro nangbo. Thoina thengena yadre kona amuk laage mamanabi singsu yahawe. Thadoina fare nangsu chango aduga chak tu thongkalamo mamasu dukse tharaga changage. Thoina Thoi changkhre thadoisu mathau tawduna lehore. Nungdangi pung 9:30 muk tasilakpa adaiwaidani pisak ibochong langlen puna chak chabagi famthanarei. Pisakna ngasidi wakhal gase nungai sareng se hau na sathoke. Machada mu onjila aga ibema langlen su pisakna nangbu luhong base kai khalige ima hoi gidi ya thokre ne. Langlen ikai na mama aidi pi ikandai su mama hoina hairakpado adum ilaga laiduni. Haujiksu mamaga babaga na si fai haibado si taw haibado
ꯑꯗꯨꯅꯦ ꯅꯆꯥꯅ ꯇꯧꯗꯣꯏꯁꯦ ꯂꯥꯡꯂꯦꯟꯒꯤ ꯋꯥꯗꯨꯗ ꯏꯕꯣꯆꯧ ꯃꯊꯃꯣꯏꯗ ꯃꯣꯃꯣꯟ ꯇꯧꯖꯩ ꯄꯤꯁꯛꯁꯨ ꯍꯔꯥꯎꯗꯨꯅ ꯑꯗꯨꯅꯤꯗꯅ ꯏꯆꯥ ꯃꯥꯟꯁꯤꯜꯂꯛꯑꯦ ꯂꯥꯡꯂꯦꯟꯅ ꯅꯍꯥꯟꯈꯩꯗꯤ ꯅꯆꯥ ꯃꯥꯟꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯄꯤꯁꯛꯅ ꯍꯩꯃ ꯃꯁꯤꯗꯤꯕꯀꯣ ꯑꯗꯣ ꯅꯪꯕꯨ 이붕어두가 ꯅꯪꯒ ꯄꯥꯎ ꯈꯔ ꯐꯥꯎꯅꯕ꯭ꯔꯣ ꯂꯥꯡꯂꯦꯟꯅ ꯑꯁ ꯀꯥꯏꯗꯣꯏꯅꯣꯗ ꯏꯃꯥ ꯄꯥꯎ ꯐꯥꯎꯅꯕ ꯀꯥꯏꯅ ꯃꯥꯁꯨ ꯊꯕꯛ ꯆꯤꯜꯂꯤ ꯑꯩꯁꯨ ꯁꯪꯗꯦꯗ ꯄꯤꯁꯛꯅ ꯍꯩ ꯄꯪꯒꯅꯨꯅꯦꯍꯦ ꯑꯐꯕ ꯂꯥꯛꯄ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯂꯥꯛꯏꯀꯥꯟꯁꯤꯗ ꯅꯥꯟꯊꯣꯛꯇꯅꯕ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯒꯗꯧꯗꯤ ꯂꯥꯡꯂꯦꯟꯁꯨ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯒ ꯑꯗꯣ ꯄꯤꯁꯛꯅ ꯍꯥꯏꯌꯨꯅꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯂꯥꯡꯂꯦꯟꯅ ꯂꯩꯁꯥꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯨꯒ ꯐꯅ ꯅꯨꯡꯉꯥꯏꯔꯁꯨ ꯃꯧ ꯑꯣꯏꯔꯀꯥꯟꯒꯤ ꯄꯨꯟꯁꯤꯗꯨꯒꯗꯤ ꯃꯥꯟꯅꯗꯕꯅꯤ ꯄꯤꯁꯛꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯂꯥꯡꯂꯦꯟꯅ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯁꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯑꯗꯣ ꯃꯇꯝ ꯈꯔꯗꯤ ꯍꯥꯏꯗꯤ ꯆꯍꯤ 2-3 ꯑꯗꯨꯃꯥꯏꯅ ꯌꯩꯊꯣꯛꯈꯤꯁꯦ ꯄꯤꯁꯛꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯃꯤꯅ ꯍꯩꯖꯔꯛꯏꯀꯥꯟꯗ ꯌꯥꯍꯧꯒꯗꯧꯅꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯌꯩꯊꯣꯛꯑꯗꯤ ꯃꯣꯏꯅ ꯃꯥꯏ ꯂꯩꯊꯣꯛꯈꯤꯕ ꯇꯝꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯈꯔ ꯁꯤꯡꯉꯣꯃꯤ ꯏꯕꯣꯆꯧꯗꯨ ꯈꯧꯗꯦꯝꯃꯛꯏ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥꯗꯨꯗꯤ ꯇꯥꯗꯦ ꯋꯥꯔꯤꯗ ꯃꯨꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯑꯗꯨ ꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦꯗ ꯋꯥꯔꯣꯏꯄꯣꯠ ꯄꯨꯊꯣꯛꯑꯒ ꯂꯣꯏꯔꯦ ꯊꯕꯛ ꯇꯧꯕꯁꯨ ꯆꯍꯤ ꯍꯦꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ ꯈꯤꯇ ꯅꯨꯡꯉꯥꯏꯅ ꯏꯁꯥꯒꯤ ꯇꯣꯂꯣꯞꯅꯒ ꯍꯤꯡꯈꯤꯒꯦ ꯀꯩꯗꯧꯔꯒꯦ ꯄꯤꯁꯛꯅ ꯍꯣꯏ ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯅꯕꯗꯤ ꯁꯤꯟꯒꯅꯨꯀꯣ ꯐꯣꯟꯒꯗꯣ ꯇꯣꯏꯅ ꯇꯧꯁꯤꯜꯂꯨ ꯋꯥꯈꯜꯒꯗꯣ ꯍꯣꯡꯇꯣꯛ ꯍꯣꯟꯖꯤꯟ ꯇꯧꯍꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯕꯩꯃꯥ ꯑꯩꯕꯨ ꯂꯩꯁꯥꯕꯤ ꯅꯠꯇꯗꯧꯅ ꯃꯃꯥ ꯃꯆꯥꯗꯨ ꯌꯦꯡꯅꯔꯗꯨꯅ ꯃꯌꯥ ꯍꯤꯒꯠꯂꯤ ꯏꯕꯣꯆꯧꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯇꯥꯗꯦ ꯃꯃꯥ ꯃꯆꯥꯗꯨ ꯏꯕꯣꯆꯧ ꯍꯟꯗꯛꯇꯤ ꯈꯣꯟ ꯈꯔ ꯀꯟꯅ ꯍꯩ ꯃꯃꯥ ꯄꯤꯁꯛꯇꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯂꯥꯡꯂꯦꯟꯁꯨ ꯑꯗꯨ ꯃꯉꯥꯏ ꯄꯤꯁꯛꯅ ꯀꯩꯗꯧꯔꯒꯦ ꯃꯣꯏ ꯕꯕꯥ ꯑꯩꯈꯣꯏ ꯅꯥꯄꯪꯕ ꯑꯝꯇ ꯌꯥꯎꯗꯤꯌꯦ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯉꯥꯎꯕꯗꯧꯅ ꯏꯕꯣꯆꯧꯅ ꯅꯣꯏꯅ ꯃꯥꯅ ꯆꯥꯅ ꯑꯩꯁꯦ ꯅꯝꯗꯅ ꯉꯥꯎꯍꯜꯂꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯆꯥꯛꯂꯨꯛ ꯄꯥꯟꯗꯨꯗ ꯐꯝꯃꯛꯏꯁꯦ ꯈꯨꯇꯣꯠ ꯑꯃꯐꯥꯎ ꯍꯦꯛ ꯇꯣꯠꯂꯒ ꯆꯥꯗꯦꯃꯤ ꯃꯤꯅ ꯆꯥꯛ ꯆꯥꯕꯗ ꯋꯥ ꯉꯥꯡꯒꯅꯨ ꯐꯠꯇꯦ ꯍꯥꯏꯅꯩꯁꯦ ꯅꯣꯏꯅ ꯏꯝꯄꯦꯛ ꯇꯤꯚꯤꯒꯤ ꯗꯤꯁꯀꯁꯟ ꯑꯋꯥꯔꯗ ꯍꯦꯜꯂꯤꯃꯤ ꯄꯤꯁꯛꯁꯨ ꯂꯥꯡꯂꯦꯟꯁꯨ ꯆꯥꯛ ꯄꯨꯈꯝꯗꯨꯗ ꯑꯃꯨꯛ ꯅꯣꯟꯊꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯕꯣꯆꯧꯒꯤꯗ ꯑꯃꯨꯛ ꯌꯦꯡꯉꯛꯏ ꯃꯤꯀꯨꯞ ꯐꯥꯗꯦ ꯆꯥꯛꯇꯨ ꯌꯥꯝ ꯊꯨꯅ ꯀꯣꯊꯔꯒ ꯑꯦꯟꯁꯥꯡ ꯇꯣꯠꯄꯣꯏ ꯇꯣꯠꯇꯕꯣꯏ ꯇꯧꯔꯒ ꯄꯪꯅꯝꯗ ꯅꯝꯁꯤꯜꯂꯤ ꯏꯕꯣꯆꯧꯅ ꯇꯞꯅ ꯆꯥꯅꯧꯅꯦꯍꯦ ꯅꯣꯏꯕꯣ ꯂꯥꯡꯂꯦꯟꯁꯨ ꯀꯅꯥꯅ ꯆꯥꯛ ꯆꯥꯕꯗ ꯋꯥ ꯉꯥꯡꯕ ꯐꯠꯇꯦ ꯍꯥꯏꯕ ꯃꯤꯒꯤ ꯍꯩꯅꯕꯤꯅꯤ ꯀꯩꯅꯣ ꯏꯕꯣꯆꯧꯁꯨ ꯍꯩ ꯅꯪ ꯑꯃ ꯆꯤꯟ ꯌꯥꯝ ꯈꯨꯝꯃꯤꯌꯦ ꯍꯥꯅꯤ ꯍꯥꯏꯕꯤꯕꯅꯤꯅꯦꯍꯦ ꯂꯥꯡꯂꯦꯟꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯥꯗ꯭ꯔꯤꯀꯥꯟꯗ ꯍꯥꯏꯍꯧꯔꯤꯁꯤꯗꯤ ꯍꯥꯗꯅꯕ ꯏꯕꯣꯆꯧꯅ ꯅꯣꯏꯒ ꯉꯥꯡꯅꯕꯒ ꯉꯝꯖꯗ꯭ꯔꯦꯗ ꯄꯤꯁꯛꯁꯨ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯛꯏ ꯂꯥꯡꯂꯦꯟꯁꯨ ꯄꯤꯁꯛꯇ ꯌꯦꯡꯂꯛꯇꯨꯅ ꯃꯤꯆꯤꯒ ꯐꯠ ꯈꯠꯅꯔꯗꯨꯅ ꯅꯣꯛꯃꯤꯟꯅꯩ ꯑꯁꯣꯝꯗꯅ ꯀꯣꯔꯧ ꯆꯥꯛ ꯇꯣꯛꯑꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ ꯐꯃꯨꯡ ꯅꯥꯀꯜꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯊꯣꯏꯗ ꯐꯣꯟ ꯇꯧꯅ ꯁꯣꯐꯥ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯁꯣꯝꯗꯒꯤ ꯗꯗꯥ ꯀꯣꯔꯧꯅ ꯀꯩꯗꯧꯔꯕꯤꯅꯣ ꯅꯪꯕꯣ ꯊꯣꯏꯅ ꯀꯩꯅꯣꯝ ꯌꯦꯡꯉꯝꯕꯅꯤ ꯂꯣꯏꯔꯦ ꯀꯣꯔꯧꯅ ꯀꯩ ꯌꯦꯡꯉꯤꯅꯣ ꯍꯥꯏꯁꯦ ꯊꯣꯏꯅ ꯂꯞ ꯑꯦꯀ꯭ꯔꯣꯁ ꯗ ꯁꯣꯜ ꯗꯦꯖꯥꯔꯠ ꯍꯥꯏꯕꯗꯣ ꯀꯣꯔꯧꯅ ꯑꯣ ꯁꯄ꯭ꯂꯤꯃꯦꯟꯇꯔꯤꯒꯤꯗꯨꯔꯣ ꯊꯣꯏꯅ ꯍꯣꯏ ꯀꯣꯔꯧꯅ ꯔꯤꯚꯤꯖꯟ ꯆꯠꯂꯤꯕ꯭ꯔꯥ ꯊꯣꯏꯅ ꯁꯨꯝ ꯌꯦꯡꯉꯝꯕꯅꯦ ꯀꯣꯔꯧꯅ ꯑꯗꯨꯗꯤ ꯑꯣꯊꯔ ꯃꯃꯤꯡ ꯍꯥꯏꯔꯧꯅꯦ ꯊꯣꯏꯅ KN ꯗꯥꯔꯨꯋꯥꯂꯥ ꯀꯣꯜ ꯋꯦꯇꯤꯡ ꯆꯪꯉꯛꯄꯒꯤ ꯇꯨꯠ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨꯗ ꯅꯥꯀꯣꯡꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ
ꯀꯣꯔꯧ ꯂꯥꯡꯂꯦꯟ ꯑꯣꯏꯔꯝꯕꯗꯨꯗ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯑꯃꯨꯛ ꯊꯝꯃꯒ ꯑꯕꯦꯝꯃ ꯊꯣꯏꯅ ꯍꯥꯎ ꯀꯣꯔꯧꯅ ꯂꯥꯡꯂꯦꯟꯗꯣ ꯐꯣꯟ ꯇꯧꯔꯛꯏ ꯊꯣꯏ ꯄꯥꯈꯠꯅ ꯑꯁ ꯄꯥꯏꯌꯨ ꯑꯩ ꯊꯝꯃꯒꯦꯀꯣ ꯋꯥ ꯑꯃꯇ ꯍꯥꯏꯕꯒ ꯅꯪꯗꯦ ꯐꯣꯟꯗꯨ ꯁꯠ ꯀꯛꯈ꯭ꯔꯦ ꯀꯣꯔꯧꯅ ꯍꯩꯃ ꯃꯈꯨꯠ ꯑꯁꯤ ꯀꯌꯥꯗ ꯊꯨꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯕꯣꯛꯁꯤꯡ ꯇꯝꯍꯜꯂꯗ꯭ꯔꯅꯦ ꯑꯩꯕꯣ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯂꯥꯡꯂꯦꯟꯗ ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ ꯂꯥꯡꯂꯦꯟꯅ ꯁꯠ ꯑꯗꯨꯝ ꯄꯥꯏꯈꯠꯂꯛꯏ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯗ ꯀꯅꯥꯒ ꯋꯥꯔꯤ ꯇꯧꯔꯤꯅꯣ ꯀꯣꯔꯧꯗꯨ ꯀꯩꯁꯨꯝ ꯈꯟꯗꯅ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯂꯥꯡꯂꯦꯟꯅ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯥꯟꯕ꯭ꯔꯥ ꯀꯣꯔꯧ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯂꯥꯡꯂꯦꯟꯁꯨ ꯀꯩꯝ ꯅꯠꯇꯦ ꯋꯥꯔꯤ ꯁꯥꯟꯅꯩꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯣꯔꯧꯁꯨ ꯏꯃꯥꯟꯅꯕꯅꯤꯍꯦ ꯂꯥꯡꯂꯦꯟꯅ ꯅꯨꯡꯗꯥꯡꯁꯤꯗ ꯀꯣꯔꯧꯅ ꯃꯔꯨ ꯑꯣꯏꯕ ꯑꯗꯨꯒꯤꯅꯤ ꯂꯥꯡꯂꯦꯟꯅ ꯑꯩ ꯐꯣꯟ ꯇꯧꯔꯛꯄꯗꯩ ꯅꯪꯅ ꯊꯝꯍꯟꯈ꯭ꯔꯤꯔꯣ ꯀꯣꯔꯧꯗꯤ ꯀꯩꯁꯨꯝ ꯈꯟꯗꯅ ꯑꯗꯨꯝ ꯏꯆꯝ ꯆꯝꯅ ꯍꯣꯏ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯗꯨꯗ ꯂꯥꯡꯂꯦꯟ ꯋꯥꯈꯜꯗꯨ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯣꯔꯧꯅ ꯅꯪꯗꯤ ꯀꯩꯗꯧꯔꯝꯃꯤꯅꯣ ꯂꯥꯡꯂꯦꯟꯅ ꯄꯥꯈꯠꯂꯤꯔꯥꯕ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯖꯦꯂꯦꯁꯀ ꯀꯥꯔꯤꯔꯥꯕ ꯄꯥꯈꯠꯄꯤꯅꯨꯀꯣ ꯏꯕꯨꯡꯉꯣ ꯊꯕꯛ ꯂꯣꯏꯕꯗ ꯉꯥꯏꯔꯤꯌꯦ ꯀꯣꯔꯧ ꯏꯉꯛ ꯉꯛꯅ ꯑꯦ ꯂꯥꯡꯂꯦꯟꯅ ꯑꯁꯦꯡꯕ ꯆꯤꯟꯒ ꯊꯤꯖꯗꯦꯀꯣ ꯑꯩ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝꯗꯨꯗ ꯀꯣꯔꯧ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯀꯩꯅꯣ ꯄꯥꯔꯇꯤꯒ ꯆꯠꯂꯨꯏꯖꯥꯠꯂꯣ ꯈꯔꯗꯤ ꯄꯥꯏꯒꯨꯝ ꯇꯧꯕꯅꯤꯁꯦ ꯃꯁꯦ ꯅꯤꯁꯥ ꯈꯥꯏꯔꯤꯕꯅꯤꯅꯦ ꯃꯥꯒꯤꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤꯕ ꯀꯣꯔꯧꯅ ꯋꯥ ꯑꯃꯠꯇ ꯈꯨꯝꯂꯛꯇꯕꯗꯨꯗ ꯂꯥꯡꯂꯦꯟ ꯈꯤꯇꯪꯗꯤ ꯏꯀꯥꯏꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯏ ꯑꯗꯨꯕꯨ ꯈꯥꯡꯖꯤꯜꯂꯒ ꯀꯣꯔꯧ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯂꯥꯡꯂꯦꯟꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯇꯨꯝꯈꯤꯔꯣꯏꯗ꯭ꯔꯣ ꯀꯣꯔꯧꯅ ꯑꯧ ꯇꯨꯝꯃꯅꯤꯌꯦ ꯅꯪꯁꯨ ꯇꯨꯝꯊꯣꯛꯑꯣꯀꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤꯀꯣ ꯊꯝꯃꯦ ꯐꯣꯟꯗꯨ ꯀꯛꯈ꯭ꯔꯦ ꯊꯣꯏꯁꯨ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯕ ꯃꯥꯜꯂꯦ ꯀꯣꯔꯧꯅ ꯐꯣꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯨ ꯑꯗꯨꯝ ꯄꯥꯏꯔꯛꯈꯤꯗ꯭ꯔꯦ ꯁꯥꯏꯂꯦꯟꯇ ꯂꯩꯔꯝꯃꯅꯤ ꯈꯟꯅ ꯃꯥꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯨꯅꯤ ꯁ꯭ꯀꯨꯜ ꯀꯥꯕ ꯅꯪꯅꯕ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯟꯅ ꯍꯣꯁꯇꯦꯜꯗ ꯊꯤꯟꯈ꯭ꯔꯦ ꯀꯣꯔꯧꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ SMS ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯁꯨ ꯍꯧꯒꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯁꯥꯒꯤ ꯃꯊꯧ ꯑꯇꯩ ꯇꯧꯈ꯭ꯔꯦ ꯂꯣꯏꯔꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯀꯣꯂꯦꯖ ꯇꯥꯏꯃꯤꯡꯅꯤ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗ ꯂꯦꯛꯆꯔ ꯀꯟꯅ ꯄꯤꯔꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯁ꯭ꯇꯥꯐ ꯔꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯇꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤ ꯐꯝꯅ ꯄꯦꯄꯔ ꯈꯔꯁꯨ ꯀꯔꯦꯛꯁꯟ ꯇꯧꯔꯤ ꯃꯥꯜꯁꯟꯁꯨ ꯂꯥꯡꯂꯦꯟꯅ ꯇꯧꯔꯤꯕꯗꯨ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯂꯥꯡꯂꯦꯟꯁꯨ ꯁꯨꯡꯅꯣꯡ ꯅꯣꯡꯈꯠꯂꯛꯇꯦ ꯑꯗꯨꯅ ꯃꯥꯜꯁꯟꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕꯗꯨ ꯎꯔꯝꯗꯦ ꯑꯁꯨꯝꯅ ꯃꯤꯅꯤꯠ 10ꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯁꯥꯇ꯭ꯔ ꯑꯅꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯃꯤꯁ ꯌꯥꯝꯅ ꯆꯤꯛꯅ ꯂꯩꯔꯝꯕꯗꯒꯤ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯄ ꯑꯣꯏꯕꯒ ꯂꯥꯡꯂꯦꯟꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯏꯃꯥ ꯃꯥꯜꯁꯟꯁꯨ ꯈꯗꯥꯡꯗꯨ ꯅꯣꯝꯃꯒ ꯂꯩꯔꯝꯕꯗꯒꯤ ꯁꯠ ꯅꯥꯟꯊꯩ ꯑꯗꯨꯒ ꯈꯪꯉꯤꯅꯦꯍꯦ ꯂꯥꯡꯂꯦꯟꯁꯨ ꯃꯀꯣꯛꯇꯨ ꯂꯩꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯃꯥꯜꯁꯟ ꯑꯣꯏꯔꯝꯕꯗꯨꯗ ꯍꯦꯃ ꯁꯔꯁꯨ ꯂꯩꯕ꯭ꯔꯣ ꯃꯥꯜꯁꯟ ꯏꯀꯥꯏꯅ ꯃꯀꯣꯛꯇꯣ ꯅꯥꯜꯂꯒ ꯍꯣꯏ ꯂꯥꯡꯂꯦꯟꯁꯨ ꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯥꯇ꯭ꯔꯁꯤꯡꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯈꯃꯦꯟ ꯁꯥꯇ꯭ꯔ ꯑꯅꯤꯗꯨ ꯆꯪꯂꯛꯑꯒ ꯇꯦꯕꯜ ꯃꯃꯥꯡꯗꯨꯗ ꯅꯣꯠꯕꯨꯛ ꯑꯅꯤ ꯊꯝꯃꯤ ꯂꯥꯡꯂꯦꯟꯅ ꯅꯣꯏ ꯑꯅꯤꯕꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯣꯅꯦ ꯈꯔ ꯂꯩꯔꯗꯤ ꯅꯨꯄꯤ ꯊꯤꯒꯦ ꯍꯥꯏꯔꯅꯤ ꯑꯁꯨꯛ ꯉꯥꯎꯁꯟꯅꯩꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯇꯨꯡꯗ ꯇꯧꯔꯛꯇ꯭ꯔꯗꯤ ꯑꯩꯗꯤ ꯄꯅꯤꯁꯃꯦꯟ ꯇꯧꯅꯤꯀꯣ ꯆꯠꯂꯣ ꯀ꯭ꯂꯥꯁ ꯌꯥꯎꯖꯧꯔꯣ ꯍꯣꯏ ꯃꯤꯁ ꯁꯥꯇ꯭ꯔ ꯑꯅꯤꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯃꯥꯜꯁꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯁꯔ ꯑꯣꯐ ꯂꯩꯕ꯭ꯔꯣ ꯃꯥꯜꯁꯟꯁꯨ ꯍꯣꯏ ꯃꯤꯁꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯂꯥꯡꯂꯦꯟꯅ ꯂꯩꯌꯦ ꯑꯩꯗꯤ ꯁꯔ ꯂꯩꯕꯒ ꯑꯝꯇ ꯎꯍꯧꯗ꯭ꯔꯦ ꯃꯥꯜꯁꯟꯅ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ